Delhi tis Hajari Quarter Malem Thongam ki hearing Chathakhre. Manipur mahusagam peace and normalcy hanjal halu haiba demand amaga mari leinana. Haukiba chahi English singani kunga marigi February kungani thoida Delhi University Faculty of Arts campus mamangda changsin kiba hunger strike agitation amaga mari leinana. Delhi Police na section rule 144 gi chatna kanglon sing thukaiduna khongjang jangshili haibagi maralda tis Hajari Quarter thagalakiba charge sheet amagi hearing asi mangarak shubo oina court asida Chathakhre. Hearing asik matangda Malem Thongam gi maikaida Supreme Court ki senior advocate Sri Banu Pratap Singh amadi mahaki manau nupa advocate Ajit Kumar Singh na leptuna case asi mapumfana Chathakhibani. Hearing asiki damakta Delhi Maitai Coordinating Committee mapumfaba legal support tawibagi damakta su Malem Thongam gi maikaidagi thagat pafongdokpaga loinana mahakna Delhi yonguna bahona bada Manipur gi oina thawai mirel Manipur na achoba initiative lawbirakpagi damakta su tawimal khangbasu ulakli. Panba yabadi Malem Thongam hojing maksu state asida mahusagum peace hanjulakna bahona bada makhal kayagi democratic oiba agitation sing changsinduna lenga ki puning chingsinana ba lepa laitana hona riba lamdam masagi naha makhakni.